Ngara numida weram phongkhiba panam pause degi maru oiba pau khara khangasaraka miyamda khudo tamjige CM oiba oidaba hanagi Manipur oihanna ba honakhigani and beren tungi merol amasung lamdam sigi yelawmi sing kannaba drug thingluba popi yanthaluba umangkaluba aihak mathau leitaba angawba tahallai matang matamna yadabadagi chief minister famdagi namduna resign tahonkhibani Chief Minister oiba oidaba hanagi Manipur oihannaba loinana IDP sing masa masagi mayumda handilhannaba leptana honakhigani haina hanagi Chief Minister nongthoma birena phongdokhrei wafam asi ngasi Imphal East ki haingangda leiba Marjing Polo Tourism Complex na numit mangani supna chathagadaba Ibudaw Marjing Expo hogdokpaga mari lenana pamuising na hangba wahangi pakumpira duna phongdokhibani pamuising ga pakumpira duna mahakna hai Manipur da Parachidi Ruma to Karam Laki Vano Hivasi, Miam Nasuloina Kangna Rabo Wafamni, Miam Nasu Kanana Kanano, Kanana Kari Tauri, Asum Arana Kari no Hivasi, Mayek Singna Kangpam to E. PR Tambagi Mahuta Miamna Pamba Popular Government Amma, Tampam to E Hivasi, Mahang Nasu Hopodagi Hide the Lakli, Miam Suloina Wana Rivani, Madam Adina Miam Ganaksinana Awat Apatana Ba Amadi, Tabak Tobangamba Popular Government Amma Tamba Hivasi, Tangai Fade, Mamang the Popular Government Amaleramba Matamda, State Asigi Pibam Yam the Hena Safan Lerami, Houses in Mijam Yam the Lyra Dana MLA Favada, Lengakilo Shangsing the Sangbada, Nungaitaba Ama Oidi Haiki, Center for Research on Environment and Development, Greta Madi, Northeast Women's Entrepreneurs Association, Newi Manipur Chapter Anina, Kusamna Duna Sinduna Pangtokiba, Ibudaw Marjing Expo lising aniga supna kunga mga hagdokpagi taram aduda hanadagi Chief Minister nongthoma birenga loinana India lengaki Ministry of MSME ki Assistant Director Grade 1 Manosaram Amadi Ibudaw Marjing Khubam Kanbaluf Haingangi President Naurembam Jogin Grade ki President PS Adia Bertia Newi ki President Kangjam Bijia Chanuna Mingtulal Sung Oina Saruk Yaki Lonina Tongan entrepreneurs, artisans sing se expo aduda saruyari. Tharam adugi athoiba mingtural gi warol piraduna, nongthoma birena phongdokhibada, Manipur gi leibak lehaudagi puthokliba puthok asi mapalam gi miyamna su aduma pamnai. MSME gi makhada North East ki oina small scale industry tawbada Manipur na lising aniga supna taraga tareta, BJP ni lusingba lengak lakpadagi lising aniga supna kun gahumdoigi. Megi mamangda fawba chaitere lop makok thongduna leirami hariba chaitere asida state asigi law and order yauna sothara bahiram kaya semgattuna chawkhatlam jella khumang soksimba state ama oiduna lakhi hona bakan banaha kaya leiba lamdam ama oibana aikhogi damakta scheme kaya su haudoktuna masana masabu thabak piba ngamhanki hamaramda Manipur ase politician yamna leiba mafam ama oirabasu department gi mafam laisilaktre State asigi apunba lamge saruk ani khaktada mi leiba yare sada magdradi forest area oide sada tarukna mall hill ni sada amane ising ni state asigi mi leifam la silakta basina maram oiraga mitopta lam yon bigano hana mamandagi campaign kya chathaduna lakhe donina state asida sai kayagi mamandagi thengnaduna laklaba draki sai theng forest ki lamang silakliba Poppy plantation park sana chatharakpa elegant emerging kaya changsilakliba asina chingbasing asi matam jana semdo hobasisu tangai fadaba amani aikhoina ngana thengna hodabadagi afaba maikaida semdoknaba hoda lesing aniga supna kungu humdagi me ahumdagi irang asi haurakkhibane amade miyamsu owaba nangbani cancer oirangbada ba apomba ama metpada chaina khola adu miyamna thengnabani tungi mirol gi khallaga aikhoi khara waba amade kathokpa changi Ngasi aikhoina wariba si tungi yaifanabani tungi mirol amadi lamdama asigi yelawmi sing kanaba drug thingluba popi yanthaluba umangkaluba aihakpu mioi kharana mathau leitaba angawba tahale haiki makha tarakpa pauda moredagi lanjanarakpa nupi ama laikanaba ngamdana laikidrei kumda lising aniga sumna kunga humdagi me ahumdagi haurakkiba lana maram oiraga moredagi lanjanaraktuna Lamboy Kongnang Kong Relief Camp the Changjapam Logduna Laibi, More de Ginupi IDP among us like Hidray, like Hidra Binupi Adugi Maming,
Soraikhangbam Ibecha Chayankhagi Manga, Mapuroi Balaikidraba S. Biriban Kawi, More Premnagar Laikadagini, Laikidra Binupi Adu Thasigi Marida, Lamboy Kongnang Kong Relief Camp the Lady Ngaida, Kanghogduna BP Stroke Torokpadagi, Rims Hospital da Pukatuna Laying Sataram Rabamatung, Rimski Dr. Singna, Anabagi Pibamasi Kara Serious Oiri Haina Kangalakpadagi, Babina Hospital da refer Torokuna, Ana Laying Sataram Rabamatung, Ngashi Lekanaba ngamdana laikidabani haide Manipur da hauzik thokliba lala sina maram oiraga lanjena duna tonga ba relief camp singda jangjafam lawduna lairiba IGP singna narak yalakpa matamda ana layeng chathanaba sel thumgi awaba kaya mayoknaba na maram oiraga IGP sing miyoi kya laikidre aduga kaya amana hauzi ana layeng chathaduna yamna wana leibasu yaure Relief camp singda awaba kaya mayokna duna wana khangliba IDP singbu nungsibiduna athubada lenga amadi mari lenaba health department singna miyeng sangbiyu haina morege maite IDP singna lenga ki pungning singchilakli makhatarapa pawda Kuki CSO singna Pung ki matam thakhre Full Hill Naga Coordination Committee na German Tiger Rose Sambayaroi Naga singna khundaba mafam singdagi su camp sing lathokadabani haiba Demand sing yauna atai demand kaya taksiladuna sangsilakhiba lambi thingbagi khongjang handoknaba Working Committee of Kuki Civil Society Organization CSO na Pung ki matam thakhre lambi thingba handoktrabadi National Highway 2 thingbagi khongjang changsilakani haina kihankhre lambi thingbagi khongjang asi puchakhataba amasung democratic oidaba khongjang ni hairaduna Kuki CSO singi Working Committee asigi wangangloi Thamilen Kipgen Hai Matam Kakta Balam meeting Bogi Kongjang Asi Sahi Asigi July Taraga Mangadagi Jangsimba Horakpani Kongjang Asina Lambi Ajat Awosingda Khodong Zada Bathengna Badanatana Tangai Fadaba Polam Sing Puthok Pusin Tawbada Sauno Khodong Zada Bamayok Nahalei Lonina Lamda Masida Irang Thoanaba Maram Ohelei Makhatarapa Pawda IT Road Ta Kuki Singna Paktaknana Popi Thabadagi Khunja Singna Nungnangba Phongdorakli Kangpopi District ki manung chanbada lairiba IT Road lambi ki nakyeta lairiba chingsang parengda Kuki singna ain kana paktaknana popi tharakpadagi mafam aduda laiba khunja sing adugi matik penadrei makhatarapa pawda MHA amadi Kuki SOO group ki marakta wari sanakhre athuba matamda SOO agreement ki khoyek pinaraba yana leire National Highway da athingba yauduna miyamna chathok chachin yananaba KJC amadi MHA ki marakta wari sanaduna khanakre haukiba chai lising aniga sumna kungomdogi me ahomdagi tholaki berang asina maram oiduna matam sangna wari sanadana laklaba matungda chaliba chai asigi February 13 da Center Government na Manipur da parasida role thamjingkhraba tungda Kuki SOO group amadi Ministry of Home Affairs MHA ki marakta tangka kaya thokna wari sanarabaso Warep lauba ngamdabadagi suspension of operations SOO extension tauba ngamdana lakhibadu athuba matamda SOO agreement ki khoyek pinaraba yana leire